Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Manipur hojik phawbada mioi chahum yankai mari COVID-19 dagi naba pharpaga loinena naba phabagi sang sada kuntra humdoi jasmik manga ani da leiri. Bihar amasung Uttar Pradesh da ngarang akhak arauga loinena akan manong subadagi mioi sama taret sire amasung CBSE na lowa class 10 amasung 12 ki lemahuriba parikha sing July amadagi tara manga phawba pangthokani toramba adu yaithokre. Manipur hojik phawbada mioi sahum yankai mari COVID-19 dagi naba pharpaga loinena naba phabagi sang asi sada kuntra humdoi dasmik manga ani da leiri. Ngarang mioi kuntaruk naba phaduna mayum da halankre. Hojik phawbada raija sida positive case lising ama subna yankai taruk sure. Masigi manungda active case na satret anini. Haukiba pung kun marida nupa yankai humdoi amasung nupi kuntra humdoi yauna punna mioi marfu taruk positive oiba thenaki. Masigi manungda rims da humudra nipan amasung jenims da nipani. Positive oiba mioi sing COVID care center sing da thamkibaga loinena makhoi ga samnarba mioi sing kana no haibadu thidopagi thabak chachari. Hojik punna mioi samri yankai tongan ba quarantine center sing da leiri. Assam da ngarang nauna mioi chani humudra taruk positive oiba thengnakibaga loinena hojik phawbada COVID-19 positive oiba migi masing lising taruk chatruk niputare chure. Masigi manungda active case na lising ani chatruk subna amani. Mioi lising mari kuntra mari naba phaduna mayum da halankre mioi mapan laina astegi laikidre. Mukhyamantri Sarbanand Sonowalna Guwahati amasung Assamgi atai mafamsingda COVID-19 na ohelakliba phibamgi matangda mifam pangtoktuna nahongnana yengsingkare. Janata Bhavan da pangtokpa mifam admada Mukhyamantri Sonowalna raija aduda COVID-19 gi case tapna hengalakliba adu yenglaga miyambu asoengam thoktanaba haksel bibakna akanba thabak lokotnaba pauktak piki. Tripura da ngarang puna sample lising ama chama nifumatoi test tawbada mioi kunthani toi positive oiba thenaki. Raija da hojik phawbada punna mioi lising ama chani marfudra manga COVID-19 naba thenare masigi manungda naba phaba mina lising ama subna kuntarukni. Active case na chani humpuni pani aduga mioi ama laikidre. Nagaland da ngarang mioi tarani thoi naba phakibaga loinena hojik phawbada COVID-19 gi naba phaba migi masing chama humpu sure. Mioi chahum yankai manga positive oiba thengnabagi manungda active case na chama marfudra mangani Dimapur na khwaidagi masing yamna positive oiba mafam thengnakhibani. Meghalaya da mioi nifu taru positive oibagi manungda mioi nifu nithoi naba phakre hojik active case ahum leiri mioi amana license astegi laikidre. Mizoram da mioi chama nifu manga positive oibagi manungda mioi kuntra naba phaduna mayum da halankre active case na chama tara mangani. Sikkim da mioi marfu manga positive oibagi manungda nifu tarukna active case ni mioi kuntra mapan naba phaduna mayum da halankre. Technopol police na ngarang mioi anidegi lupa lak marfudra mari lising nipan longi mamal oigadaba brown sugar fari hari. Technopol osina thadrokpa cherol amadhai Technopol degi Imphal tamna lakpa gari ama khamna ba hairobada khamlamdana thawkhibadagi police na gari adu tanabada gari adu hundolomnaga driver adu lokhada chongthaki adu moinamak gari adu tonglama mioi ani amasung brown sugar sing adu phagakibani pharba mioi sing amasung polam sing mari lenaba police station da sinakre hari. Pradhan Mantri Narendra Modi ki anirak subatang ki tara humdoi suba pungningi wa man ki baat akasban ki thongda lakliba nomaijing nimiki ayuk pung tara mathoi da sandokani. Pradhan Mantri ki pungningi wa asigi hek matungda Manipuri ki wahantok akasbani Imphal na sandokani. Pradhan Mantri ki man ki baat Manipuri ki wahantok asi mathangi nimiki numidang pung nipan dasu sandokani. Tabiriba pao si akasbani Imphal legini. Class 10 amasung 12 ki lemahuriba parikha sing July amadigi tara manga phawba pangthokani haina toramba adu matam kaktana yethokle haina Kendra Sarkar amasung Central Board of Secondary Education CBSE na Supreme Court khangankre. Justice A.M. Khanwilkar na lusingba bench amada wafam asi Solicitor General Tushar Mehta na phongdokibani. Manghai mahiroi singi mamangda pangthokiba parikha da yumpham oiraga makhoigi mark sing pinaba thorang tauri. Siri Mehta na hai mamangda pangthokiba parikha da yumpham oiraga piba mark natraga lemahuriba subject sing konana thaba pambra haibadu mahiroi singna khanjanabagi khudongchaba pigani. Lebak asigi tongan ba raija singda ngarang akhak arauga loinana akan manong chubadigi mioi kya laikidre. Bihar da Brajata badigi mioi marfu humdoi siki aduga mioi kunthani thoi asok apan nangki. Laikidraba mioi sing asina labukta thabak suringaida thodok adu thokibani. Amaromda Uttar Pradesh da akhak arauna maram oidana mioi kunmari siki loinana mioi tarani thoi asok apan nangki. Laikidraba mioi kunmari gi manungda mioi mapandi Diora jila degini. Raija anigi Mukhyamantri singna laikidraba singi imung manungda lupa lak mari kheti puron piragani haina lauthokre.
Bihar amasuk Uttar Pradesh da Braja yauna akanba nong subadigi miyoi kya laikidaba aduda Pradhan Mantri Narendra Modi na awaba pongdokre. Pradhan Mantri Narendra Modi na ngasi Atmanirbhar Uttar Pradesh Rozgar Abhiyan hogdoklagani. Thauramasi video conferencing ki khutangda Pradhan Mantri na ayuki pung 13 da hogdokani. Hogdokpagi thauram aduda Mukhya Mantri Yogi Adityanath amasung Mantri Singh saruk yagani. Thauram duga mari lainana Pradhan Mantri na jila taruki khunja singasu wari sanagani. Uttar Pradesh ki jila punamaki khunja singna thauramasi Common Service Center amasung Krishi Bigyan Kendra ki khutangda saruk yagani. Uttar Pradesh da hojik phawbada migrant worker la kuntra halakre masigi manungda jila kuntra matoigi migrant worker lising kun manga rom yauri. Abhiyan asigi maroiba pandamdi masana masabu thabak pijaba local entrepreneurship puning thogotpana chingbani. Kendra tongan lamsing da puning thogotnabagidamak Atmanirbhar Bharat package hogdokhibani. Laibak asigi lairba mafamsing da masana masabu thabak pijanbagi pandamda tha asigi kunda Garib Kalyan Rozgar Abhiyan hogdokhibani. Railway Mantraloy na regular mail premier railgari sing intercity railgari sing MEMU service yauna local passenger railgari punamaki service makhatana Agastaran nithoi phawba athingba thamkre. Mamangda Mantraloy asina athingba asi June kuntra phawba thamlamba adudagi makhatana Agastaran nithoi phawba athingba leiragani haina laukthokkhibani. Imphal ngasi phongma pause singi maroi pause singi damak Akashbani Imphal gi news editor Thokchom Jogendrajit leire Jogendrajit. Thakachari Rajesh ngasi Imphal da phongba pause singda rajya asida leriba rajniti gi phibam masina maroiba pawori masigi loinana Manipur da COVID ki oriba phibam Manipur gi wave leader Thokchom Sanjita Chanuda Arjun Award khusinarpagi pawsu phonari ngarang NPP gi MLA Mari Delhi da BJP gi luchingba kya unaruraba matung Imphal da thunglakiba amadi makhatana BJP ga chaminaragani haibagi aiba cherol Governor Dr. Najma Heptullah da pisinbi pawadu ayamba pause sina ahan balamai da chauna phonari Pawasi Sangai Express pongna fam naharungi saudangda banner henat tawduna fongle Sangai Express Manipuri da pawasi tang taram da bidi tare charang nabagi di chanai khanari haiba headline da fongli pongna fam dana NPP gi MLA Mari Delhi da yasana khraba matungda Imphal da thunglare makhatana BJP ga chaminaragani MLA Mari mak minister oikhigani konrak sangma haiba headline da fongli naharungi saudangdana Congress camp thupchin khre MLA ani masu BJP kem ta janglakre NPP gi minister Marina sarkar da amu hanna sagole haina governor da che pisen kre haiba headline da fongli hoilan an pawda pawsi ga mari leinana karamba safuna NPP gi MLA mari bu humlaka purukhibano haiba machu sangba pawgi kalam amasu ahan balamai da fongle irebak pawse dana chongtholu raba NPP gi MLA Marina Delhi dagi halakpaga BJP na luchingba chungsinaba lengakta amuk chongsin khre haiba headline da pawsi fongli Sana leba pawse gi ahan balamai gi ahan ba news item oina Congress ki lalhong nemthar kharbasu BJP manungi landi kangkhalagli Congress ki P Brojen independent gi Usapudin CM da jangkhaiba headline da fongli Manipur da COVID-19 gi positive case leptan hingalakpa gi pawsi tongan ba pawse singna ahan balamai da fonari Sangai Express Manipur edition da pawsi positive case masing lising amaga humputara taruk yaude haina fongle headline asigi makhada mi chama kuntraum doi leba center amada Chamaga taret positive ori haiduna tamengong da leba quarantine center amagi matang da machu sangba box item news ama yauri huelan paudana coronavirus Manipur gi case masing lising hen khraiba pawsi fongli tongan ba pawse sing da su covid ki pawsi fongli Manipur gi wave leader Thokchom Sanjita na kumja lising ani tarani pan gi Arjun Award fanglangni haba pawsi sana lebak Ichel Express pawsi ani gi ahan balamai da photo ko konana fongli aduga Sangai Express Manipur edition pongna form huelan paw Irepak Sangai Express English Edition People Chronicle Processing asigi aro belamai sports kalam da photogoloina na yauri ngasi Imphal da phungba processing da yauri ba to ba processing gi manungda khara pallabada medical staff ma phurubudagi non Manipuri quarantine inmate manga jail da fajin kheba CBI na MDS ki chairman oramba hangi chief secretary Onobo Kishore Wahang Pahung chathak gi pau Manipuri Rajya Sabha gi MP leshema sana jauna nauna khalakpa Rajya Sabha members singi manungda khwaidagi lanthum leitaba MP oiri haiba MDR gi report manba pawsing asina oiri Rajesh Thakachari Jogendrajit Aroibada Maroiba Pau Manipur da hauji phawbada miyoi chahum yankai mari COVID-19 dagi naba pharpaga loinana naba phabagi sang sada kuntra homdoi dasmik manga ani da leiri Bihar amasung Uttar Pradesh da ngarang akhak araw loinana akan manong subadagi miyoi sama taret sire amasung CBSE na lower class 10 amasung 12 ki lemhoriba parikha sing July amadagi tara manga phawba pangthokani toramba adu yeithokre Pau loijare